Times of Manipur के All in News Media ताबरी सिंबो तराम नोक्सरे पुंजा से फावी ओइबा मरुएबा पाउसिंग पिजरे ngasi Kwaketel traffic point ta sauna traffic jam thoktuna minitara hena gari sathok sasinda miyamna awaba mayokna krei traffic police yauna atai police personnel singna traffic jam adu laksin ba honarabaso laksin bangamdana laike lakliba tara nitoi suba Manipur Legislative Assembly election da Sagolwal Assembly constituency da mirep oinana ba thorang tawriba numit kharani gi mamangda BJP da yaukraba Sagolban Kendra gi MLA RK Imona ngase Delhi dagi Imphal da halakpa matamda mahaku oknana ba Sagolban Kendra gi masing yamlaba worker singna Kwaketel mayai koibi lomdagi Kwaketel bazar tamna tholake Miyam aduna Kwaketel traffic point mapada lambi da lakpa gari sing fawba thingduna RK Imobu harau tayamna okay maduna maram oiraga tidim lambi paringda minitara rom hena angakpa mongdra traffic jam oiduna miyamna satok chachinda sauna awaba mayongna hanke Handak sahi ki oina Bharat ki Rashtrapati na yenthokhiba masak naiba miyoi singda piba Padma Shri Award amadi Padma Bhushan Award sing phangkiba awardee sing gi manungda ngasi Padma Shri Award phangkiba Hanjabam Radhe amadi Reuben Wangsaba Imphal da thunglakre ngasi Imphal International Airport ta awardee ani asi thunglabada miyoi kyana lei pareng sing huktuna taramna okay award phanglaklaba Ice Radena mahaki punsida ngasi Padma Shri Award phanglakpasi asuki mating nungai mahakna hotna jariba thabak adubu masak khangbi bani haike award phanglakraba Reuben Wangsabana mahakna hona jariba asida award ama pibirakpasi aduki matik nungai award kidamak thabak tawusu nate haike Thongju AC da Mikal Thengnana ba thorang tawriba Seram Neken gi yumdang ase Congress Workers Meet ama pangthokre Congress pamjaba miyoi sani ge yangkhairomna saruk yakiba Workers Meet adu Imphal East District Congress ki President N Azina preside tawke mifam aduda Usekon Nongsub Jila Parishad ki member su oiriba Neken na haikibada Congress ki mapangal kannana ba workers singna grassroots level da thabak tawduna hena saukhatpa Congress laingak ama puraknaba honaminasi haina mahangna appeal tawke Congress na India semgalakhiba amadi ningtamba hek phanglakpadagi leibak asi saukhanaba honakiba thodang kyabusu mahangna singthakhe adum oinamak haujik leiriba miyamgi mihut asina constituency asigi thabak ningthina tawde haina pendaba phongdokhe Manipur saukhanaba maru oina Thongju ACSC khudong sadaba sing asi kokhanba Congress khaktana ngamgani haina so mahangna makhata ke Miyamgi lusingba ama oiba haibasi masagi lamchat sajat fajaba amadi ain kaiba thabak kamari leinana maral siraba miyoi oiroidabani haidaduna state asigi lusingba singna senja thumja halengba leitana sathaba amadi aranba tawriba kaya asigi mayokta Congress workers singna amata oina leptuna thengnaminasi haike Manipur State Commission for Women ki chairperson Dr. Mainam Binotabu Sim Minister N Biren ngasi mahaki office ta kauduna unakre unakiba aduda Sim Minister gi maikaidagi haujik lamdam asigi nupi oibi singna thengnariba khudong sadaba sing amadi nupi singi damak laukat pa yaba thabak sing laukatnaba wafam sing yauna hiram kayada khanakhe haire Mikal gi matamda khakta Kurai Asida Muslim Isin Inaw Sing Lei Haiba Khangba Saukat Thorangi Matamdana Karisu Taubiram Dabanangasi Kendra Asigi Manungda Leiba Muslim Taba Mafam Sing Yamna Sothana Leiribani Haina Lakadoriba Manipur Legislative Assembly gi Mikalda Mireb Oigadoriba Khagokpam Khambana Phongdokre Wapama Singarang Polling Station 3/1 Khomi Dr. Pangthokpa Miyamga Unaduna Awara Pakayagi Matangda Khanabagi Mifamda Phongdokhibane 3/1 की पोलिंग कमिटी केस खंबन सिंधना पांगथोखिबा मिफम अदुदा एक्स प्रधान मोहम्मद नजीम कमिटी की प्रेसिडेंट मोहम्मद सलीम जावेद सेक्रेटरी अबू सेंट्रल इलेक्शन कमिटी की प्रेसिडेंट TS मनीबाबू कमिटी की थौपुब कयासु सरुक याके 3/1 की मफम कयादगी लाकपा मियो क्याना मिफम अदुदा सरुक याके मिफम अदुदा तिल्लिबा मियामना केस खंबबु अमता ओइना सौगतपा हाइनसु लेमनके मिरेप ओइगदौरिबा खगोकपम खंबना मखा तारादुन हाइकिबदा ngasi Kurai Kendra asi karamba fibamda leiribage haibasi miyamna amukta khanbiyo lammi thong yauna hiram kayada sotharaga leiriba asi aikoina mikhal gi matamda afaba mihut khanhoudabadagine Muslim Isilinaw singna leiriba mafam sing kari fibamda leiribage haibasi amukta yengbiyo haike
ꯏꯁꯨꯗ ꯕꯦꯁ ꯇꯧꯔꯒ ꯃꯤꯈꯜ ꯊꯦꯡꯅꯁꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯋꯥꯐꯝ ꯍꯥꯏꯔꯛꯂꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯒꯅꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯃꯨꯛꯇ ꯑꯣꯏꯈꯤꯗꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯇꯧꯖꯒꯅꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯁꯧꯒꯠꯄꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ Assam Rifles na Manipur amadi North East ki mafam kayada sin batungna miyam gi damak lepli haiba paujel piduna Mizoram gi Aizol dagi lamthara kiba bike rally ngasi IGR South ki Inspector General Alok Naresh na Kangla da oklaba matungda Dimapur gi damak lamthakre AR gi biker kuntra manga ga loinana local biker sing yauna saurakna biker Yangkhai rom na saruk yaduna sat kiba bike rally lamthaba gi thoram aduda Alok Naresh na haikibada Assam Rifles na Manipur khakta da natana India ki tongan ba mafam singda miyam gi angam bathakta mateng tawduna lagli Masida Manipur gi oina su Kasin Koya da thengali ba awara pa kaya mateng pangduna lagli School saba thaknana ba ising phanghanba loinana atai lambi thong sembana singba thabak thorom kaya da Assam Rifles ki mateng tawri amadi lamdam asigi miyam nasu Assam Rifles pu nungsibiduna mafam kaya da punna khundaminaduna santi level lamdam ama ohenbada mateng pangli Loinana ngasigi asigumlaba rally asinasu lamdam asigi miyam amadi AR anigi marakta lainariba mari asi henna setsin handuna henna nungsi sanana laiminaba amadi santi leiba lamdam ama oyanba ngamlagani haike Lakadoriba Taranithoi Suba Manipur Vidhan Sabha Mikhalda Uripok AC gi intending candidate oina songthokliba K Suresh Singna Uripok Sorvon Thingel Haurang Bamlaikai Dalaiba Progressive Youth Organization and Women's Welfare Association ge Nauna Saba building asi hauna bimatung inna sangaduna miyamda kusina kre haidi Bharatiya National Janata Dal Manipur State ki Vice President oina Imphal West ki Langthawal Kunjadagi Mutum Yaimabu hap le haidi Mahapu Vice President oina hapada State President Sapam Opendrona Ayaba Pire Haina State Secretary Waikom Sailendra gi serol amana haidi Mahakitam Saliba Lisingani Kunmathoi dagi Lisingani Kunnithoi Kulhumdoi fawba oigani Democratic Bharatiya Samaj Party Manipur State Committee ki mapangal kalhanaba Fuvala Gram Panchayat ki hanagi member Khangembam Gunendro bo saliba sahi Lisingani Kunmathoi dagi Lisingani Kulhumdoi fawbagi thaupudanaba State Executive Member oina khalle haidi Mahapu Executive Member oina khankiba asi khudaktagi chanaba hauragani haina party asigi State Secretary Kaisam Anandgi serol amana haidi Thawal District ki Wangjing Sorokhaibam Laikai da leiba Palem Panthau Masaigol na silaga ngasi Masaigol asida leiba ahal oirabi ningol singda ningol khudot tambagi tharom ama pangthokre Tharom aduda Masaigol gi President Yumnam Mahendra Kumar Social Reforms Reorganization Thawal District ki Secretary Sovita Maibam Saina Institute of Medical Sciences ki MD amasung Secretary Oiriba Dr. S. Kumar Loinana Doctor of Social Service with Specialization in Humanity Nongmaithem Rojina Akhanaba Mitung Nensing Oina Sarugya Tarom adugi sarug amo oina Masaigol aduda lairiba ahal oirabi ningol singa Saklen ama samin nabaga loinana asamba khudol sing tamduna pukning thogatke COVID-19 pandemic na maram oiraga class hogdana leirapadu lengaki ayaba leirabanina Lokta Christian Model High School Moirangi oina saliba tha asigi 13 irai numitagi class 1 dagi class 10 amadi class 10 dagi physical class hawragani maram aduna nungthilgi pung 12 makai taba matamda masigi matangda khananaba parents singna soidana lakpiu haina school gi principal K. Suresh Kumar na thadorok paserol amana phongdorokle CCAM Black Frog amadi Selco Foundation anina sponsor tawraga Directorate of Family Welfare Manipur meeting makhada Technopal gi Chief Medical Officer Dr. K.S. Gozena Technopal gi Leibi Village amadi Khulsaibung Village da leiba Primary Health Sub Center pung 12 dagi pung 15 fawba thamba yaba electric vaccine carrier device tha asigi nipanda khusina kre hairi
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄꯤꯖꯕ ꯑꯣꯜ ꯏꯟ ꯅ꯭ꯌꯨꯁ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ